ꯊꯕꯛ ꯁꯨꯕ ꯆꯪꯈ꯭ꯔꯒ ꯀꯔꯥꯏꯗꯅꯣ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯒ ꯊꯣꯛꯂꯛꯇꯦꯕ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯥꯡꯉꯤ ꯃꯗꯨꯒꯤ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯅꯕ ꯃꯗꯨꯒꯤ ꯊꯤꯕꯒꯤ ꯈꯣꯠꯄꯒꯤ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯃꯔꯛꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗ ꯍꯦꯛ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯁꯤꯐꯥꯏꯒꯤ ꯒꯥꯔꯤ ꯍꯦꯛ ꯂꯥꯛꯄ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯗꯨꯒꯤ ꯐ꯭ꯔꯤ ꯑꯣꯏꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯗꯨꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯝꯅ ꯍꯤꯁꯇꯔꯤꯒ ꯁꯥꯒꯣꯟꯅꯕ ꯑꯗꯨꯒꯨꯝꯕ ꯂꯪꯊꯕꯥꯜ ꯀꯣꯅꯨꯡ ꯃꯁꯤꯗꯩꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯃꯥꯒꯤ ꯁꯤꯗꯩꯗ ꯗꯔꯕꯥꯔ ꯍꯣꯜ ꯑꯗꯒꯤ ꯃꯥꯒꯤ ꯂꯥꯏꯁꯪꯅꯆꯤꯡꯕ ꯐꯖꯅ ꯂꯩꯔꯤ ꯁꯦꯝꯒꯠꯅꯤꯡꯉꯒꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯨ ꯃꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯤ ꯅꯦꯁꯟꯁꯤꯒꯤ ꯑꯣꯏꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯔꯤꯖꯟ ꯌꯥꯝ ꯀꯨꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯏꯁꯤ ꯑꯦꯔꯥꯎꯟ ꯆꯍꯤ 100ꯒꯤ ꯃꯊꯛꯇ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯣꯏꯁꯨ ꯍꯦꯛ ꯍꯣꯡꯇꯣꯛ ꯍꯣꯡꯖꯤꯟꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯃꯣꯅꯨꯃꯦꯟꯠꯁꯤꯡ ꯖꯒꯥꯁꯤꯡ ꯇꯞꯅ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯔꯥꯒ꯭ꯔꯨꯞ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩ ꯗꯤꯖꯤ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯦꯀꯥꯗꯃꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁꯁꯤꯒ ꯍꯦꯛ ꯅꯛꯅꯕꯅꯤꯅꯒ ꯍꯥꯏꯕꯁꯤꯗ ꯃꯣꯏ ꯌꯥꯝ ꯁꯦꯔꯁꯂꯤ ꯂꯧꯋꯤ ꯑꯗ ꯃꯇꯝ ꯈꯤꯇꯪ ꯂꯧꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯃꯗꯤ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯤꯌꯥꯗꯨ ꯁꯤꯟꯅꯅꯕ ꯂꯥꯛꯅꯕꯗ ꯊꯦꯡꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯆꯤꯡꯂꯦꯟ ꯍꯣꯏ ꯀꯔꯤ ꯍꯣꯏꯁꯤ ꯑꯗꯨꯝ ꯊꯦꯡꯅ ꯈꯨꯗꯤꯡꯒꯤ ꯍꯥꯏꯒꯅꯤ ꯑꯗꯨ ꯁꯤꯝꯇ ꯑꯃꯨꯛꯇ ꯂꯧꯊꯣꯛꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯗꯨꯒꯤ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯍꯣꯞ ꯋꯤꯠ ꯅ꯭ꯌू ꯚꯤꯖꯟ ꯋꯤꯠ ꯅ꯭ꯌू ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ Let us forget the past. Let us forget the mistakes which have taken place in the past. Forgive and forget madu tongrakanda new era, new momentum, new relationship ama ikoi sagalaga India gi dama. I appreciate Honorable Union Home Minister Misaji. Nahandagi ni sai sumai tawgana sigi yamna historical place ni ꯑꯩꯈꯣꯏꯒꯤ ꯐꯣꯔꯠꯅꯤ ꯑꯔꯤꯕ ꯅꯤꯡꯊꯧ ꯂꯩꯔꯝꯕ ꯖꯒꯥꯅꯤ ꯃꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯇꯧ ꯑꯗꯨ ꯌꯥꯝ ꯐꯩ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯤꯁꯤ ꯃꯣꯏꯒꯤꯁꯨ ꯏꯃꯤꯗꯤꯌꯦꯠꯂꯤ ꯃꯐꯝꯗꯨ ꯍꯣꯡꯐꯝ ꯂꯩꯇꯕꯅꯤꯅ ꯑꯥꯎꯠ ꯑꯣꯐ 20 acres ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ 10 ꯑꯃ ꯃꯣꯏꯒꯤ ꯂꯩꯐꯝ ꯇꯧꯔꯀꯥꯟꯗ ꯁꯣꯝꯒꯤ ꯑꯦꯗꯖꯦꯁꯦꯟꯠ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔ ꯁꯤꯗ ꯏꯐꯦꯛ ꯇꯧꯗꯅꯕ ꯍꯦꯛ ꯇꯧꯕꯁꯤꯒꯤ 10 acre ꯃꯨꯛꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯗꯣꯛꯏꯁꯦ ꯑꯗꯨꯅ ꯑꯗꯨ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯂꯪꯊꯕꯥꯜꯒꯤ ꯁꯤꯒꯤ ꯃꯐꯝ ꯒꯝꯚꯤꯔ ꯁꯤꯡ ꯃꯍꯥꯔꯥꯖꯀꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯗꯔꯕꯥꯔ ꯀꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯅꯧꯕ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯗꯤꯁꯃꯦꯟꯇꯜ ꯇꯧꯔꯒ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯐꯖꯅ ꯁꯦꯝꯒꯠꯂꯒ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯄꯣꯖꯦꯜ ꯊꯥꯔꯦ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗꯒꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯦꯔꯥꯎꯟ 20 crore ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯗꯨ ꯁꯦꯡꯁꯟ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯐꯟꯗꯤ ꯔꯤꯂꯤꯁ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒ 20 crore ꯁꯦꯡꯁꯟ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯃꯁꯤꯗꯩꯗ ꯑꯩꯅ ꯄꯥꯝꯕꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯈꯔ ꯑꯈꯪꯕ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤ मांग्रगे करी अखोना सेमगट याई अरीबसिंगना सोक्तना थम्मकाना सेमजल्लगा करी तौसी हाइबदो अदु ओजासिंगदगिदुसु अई एडवाइस लौजगनी अदुगी मथंगदा अई नुंगाइबा पावंगा तमजगे पे मणिपुर की म्यूजियम और स्टेट म्यूजियम ले अदुबो हुजिकी मॉडर्नाइजेशन तौबगी स्टेप अमाई चीफ सेक्रेटरी अगी बिनित तरुका कोई खानरगा लखटपन अदुना हुजि कोइगी असदा गंभीर सिंह महाराज की लैरिबा कोइगी स्टेचू खिलगा लैरिबा कांचीपुर की से मस्जिद कोई म्यूजियम अमा अदुगा हिस्टोरिकल बैकग्राउंड फजन याव कलम म्यूजियम ना हाकना सपोज गंभीर सिंह महाराज हारकान गंभीर सिंह महाराज की माई फोटो से तक नमकान माई हिस्ट्री सर माथोम थोक्सो तिकेंद्र जी हारकान तिकेंद्र जी किसी नमकान मागी फोटोग्राफ मागी एक्शन मयाम अमसे तौबा अदुगुम मखलगी यामना करी हाइतारे मॉडर्न टेक्नोलॉजी के लोइना कोई मदुगी म्यूजियम अमा कोई 40 crore की कोई proposal खाबने दो 10 crore sanction तौरे यूजिक चीफ सेक्रेटरी हंगनि मदुग याम थुना साबा होरनि मदु हाइबा सुमाइना अखोई ngasiगी मसा मसु लैरिसे इपा इमा अदुगुम्बा अथौबा थौबी मयामदुना सेमबिरंबा कनबिरंबा थंबिरंबा पोतुदने कोइ ngasi लैरिसे मखोइगी मफम मोइना थंबिरंबा मफमदु सेमगटपा सागटपा नाकपाइसे कोइगी थौने मदुगी दमक्तने कोइगी ngasiगी गवर्नमेंट आइगी कलेक्ट आइगी लैबिरिबा ngasi लाक्बिरिबा मयाम अखोइ अहिंग तुमदे समथिंग अखोइगी मतमसे कोइगी मखनि तौरस मांगरबा कया हंजल हलकनबा कोइ होनसे थुगाइरबा कया कोइ सेमजनसे तुंगी लाकदबा मिरोलदा अखोइगी पाइपुसिंग सुमाइ लेरमेसे खंगनब जे ngasi मसि लौथोमदरे अखोइ पाइपुसिदा निंखौ पालमनि सिदा सुमाइ लेरमेसे मतम खरा लेखदि काउखने ngasi अखोइनि पिरमनिसे ngasiगी मिरोल अमनि तुंगी कुरो तु पाइपुसिंग पालमबा गंभीर सिंह महाराज की दुसिन सेदा मतम सिक्योरिटी रीजन दगी असम राइफल ने मगसु गवर्नमेंट इफोर्ट तौरगा ओजासिंग मयाम सात्र मयाम तौरकान मोय
ꯍꯣꯡꯇꯣꯛꯑꯒ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯝꯃꯤ ꯁꯤꯅꯤ ꯑꯦꯛꯖꯥꯝꯄꯜ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡ ꯏꯚꯟ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯅꯧꯕ ꯃꯤꯔꯣꯜ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯍꯥꯟ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯍꯨꯔꯥꯜꯂꯨꯕꯩꯔꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯂꯝ ꯄꯤꯊꯣꯛꯎꯕꯩꯔꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯀꯩꯅꯣꯁꯤꯅ ꯃꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯊꯕꯛ ꯇꯧꯔꯨꯕꯩꯔꯥ ꯅꯠꯇꯦ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯆꯍꯤ 2,000 ꯍꯦꯟꯅ ꯂꯩꯔꯕ ꯄꯨꯋꯥꯔꯤꯁꯦ ꯊꯩꯔꯒ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯃꯌꯥꯝꯁꯦ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄ ꯗꯤꯁꯇꯣꯔꯇꯦꯠ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯐꯥꯎꯕꯗ ꯀꯔꯤ ꯀꯧꯒꯦꯅ ꯈꯪꯉꯛꯇꯕꯒꯤ ꯃꯇꯝ ꯌꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝ ꯃꯃꯤꯡ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯥꯎꯁꯤꯜꯂꯛꯈ꯭ꯔꯦꯕ ꯊꯩꯗꯣꯔꯛꯈ꯭ꯔꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯕꯨ ꯀꯟꯅꯅꯕ ꯇꯧꯔꯨꯕꯗꯅꯤ ꯉꯁꯤꯒꯤ ꯍꯧꯔꯛꯏꯕ ꯌꯨꯠꯁ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯒꯗꯕ ꯌꯨꯠꯁ ꯃꯌꯥꯝ ꯑꯋꯥꯡ ꯕꯤꯌꯣꯁꯤꯗ ꯂꯩꯔꯝꯕ ꯌꯨꯠꯁꯤꯡꯗꯨꯒꯤ ꯐꯤꯕꯝꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯅꯦ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯄ꯭ꯔꯇꯥꯞ ꯇꯣꯀꯤꯁ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯅꯦ ꯒꯨꯂꯤ ꯆꯥꯔꯨꯕꯒꯤ ꯗ꯭ꯔꯒ ꯆꯥꯔꯨꯕꯒꯤ ꯃꯇꯝ ꯑꯣꯔꯣ ꯇꯥꯔꯀꯥꯟꯗ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕ ꯏꯃꯨꯡ ꯀꯌꯥꯅꯣ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯒ ꯂꯩꯍꯧꯔꯤꯁꯦ ꯑꯣꯔꯐꯥꯟ ꯑꯣꯏꯔꯒ ꯂꯩꯍꯧꯔꯤꯁꯦ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯊꯦꯡꯅꯅ ꯃꯁꯤꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯣꯟ ꯗ꯭ꯔꯒ ꯍꯧꯈꯤꯕꯅꯤ ꯃꯁꯥꯅ ꯁꯥꯎꯕ ꯇꯥꯕꯅꯤ ꯗ꯭ꯔꯒꯁ ꯃꯌꯥꯝꯗꯨ ꯂꯩꯔꯒ ꯁꯦꯝꯃꯒ ꯁꯨꯡꯉꯒ ꯊꯥꯔꯒ ꯍꯤꯡꯉꯝꯕ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯂꯩꯔꯝꯕ ꯂꯝ ꯂꯩꯔꯝꯕ ꯀꯥꯔ ꯃꯌꯥꯝꯗꯨ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯃꯁꯥꯅ ꯕꯤꯔꯦꯟ ꯍꯜꯂꯣ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯁꯔꯀꯥꯔ ꯊꯨꯒꯥꯏꯌꯣ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ 1962ꯗꯒꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯞꯔꯥꯏꯖꯤꯡ 62 88 ꯑꯃꯗꯤ 21 ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯍꯨꯝꯂꯛꯁꯤꯗ ꯑꯩꯈꯣꯏꯗ ꯏꯂꯤꯒꯦꯜ ꯏꯟꯐ꯭ꯂꯛꯁ ꯀꯌꯥꯝ ꯂꯩꯒꯦꯁꯦ ꯊꯤꯗꯕꯅ ꯈꯪꯉꯣꯏ ꯐꯣꯡꯉꯤꯕ ꯃꯦꯞꯇꯣ ꯀꯣꯂꯣꯝꯅ ꯌꯦꯛꯁꯜꯂꯒ ꯐꯣꯡꯕ ꯃꯦꯞ ꯅꯠꯇꯦ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯕ ꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯌꯨꯅꯥꯏꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ how we can set our generation sigi posi Assam Rifles they are also here to serve the nation they are not our enemies and we also not enemy of Assam Rifles we are Indian citizen where is the gap madugi gap to me at the level of the CEO at the level of the company commanders let them interact with the civil society organization state intellectual academician interaction to one better our common enemies is the foreigner not inside जहाँ में insurgency ये वो अलग बात है You can deal whatever you like towards the insurgency and the unlawful activities peoples. But you cannot treat everyone as enemy. You cannot treat everyone as insurgent. We also, they are coming here to serve, to protect us, to protect our nation. We should respect them. We should honor them. We should help them. See understanding Jimalay, join this economy. Aduna Madumai, on the Sahabin, Mayam the Aduna Koi, Henry Balansi, Yamina Lobigan, emotions at Payaro, CM Kaidorige. CM token no way come over the token no way come over land policy plan strategy kari toba kamai toba si toba kamaina mitok pantopa kamaina fencing toba kamaina free movement regime le mi kathatpa kamaina NRC pusalangna bhonaba kamaina ILP pusalangna bhonaba kari base year da base torkan koi mapan dagi lakpa sing khanto amakan koi indigenous people je hingau gudagi kai toba adu in thought process adu koi government na as a government, as a CM equipment, yet like a toy. Don't be right, hello, about don't be right. Heck, not saying that Agi Zati, Madi Agi, Lam Kalam the Rock to Mo. To Moy, Saro, Sayo, training much sayo. But when the realization comes to know, Mitaki Peter, Tanagumba Karadi, deeply young of Honadi. A quizicam Satina so of a community no share. Young of Honagohana, Unaba Honagohana, which is the Pamunagam with the Mate. Zati Mayam, low in a punna Chatpayaba, Ubungamba. हालांकि दमाई तौचिरो बांग्लादेशी शु लैबे याबा पाकिस्तान शु लैबे याबा म्यांमार शु लैबे याबा ड्रग शु तौबे याबा अदुगुम बगी कनो एटमॉस्फेयर दरो पामिसिबो नो वी डोंट लाइक अखोई इंडिजिनस पॉपुलेशन मेहर ओनदगी लैरा बसिंसे मसिन शु यामजदबरिना यामन नीट एंड क्लीन आइडेंटिटी से तसें अखोई थमनिंगे ngaraंगी मिजोरम सीएम की रिप्लाई यो DIPR दगी पीबे Manipur is not like Mizoram which was a district, part of district of Assam and the newly created state. Nothing. But this is listening to Puari labor. 1949 the Bharat merged over matamda 8,620 square mile yauna population lakh mangaga lising train punna merged over dumba boundary se moina medium create over nataba ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯕꯥꯎꯟꯗꯔꯤꯒ ꯌꯥꯎꯅ ꯃꯔꯖ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯦꯅ ꯑꯩ ꯉꯔꯥꯡ ꯈꯨꯝꯕꯅꯤ ꯐꯦꯛꯇꯨꯅꯤ ꯐꯦꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯇꯥꯏ ꯏꯟꯗꯤꯌꯟꯁꯤꯡꯗ mainland India doesn't know many things many people doesn't know where is Manipur the real historical background ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕ ꯇꯥꯏ we have to publish book
ꯑꯗꯨꯅ ꯑꯩꯅ history geographical factors community wise ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯩ ꯕꯁꯟꯇꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯄꯨꯊꯣꯛꯏ ꯖꯥꯇꯤ ꯀꯌꯥꯅ ꯂꯩ ꯑꯩꯈꯣꯏ ꯂꯣꯟ ꯀꯌꯥ ꯉꯥꯡꯉꯤ ꯍꯥꯟꯅ 19 ꯑꯗꯨꯗ ꯑꯩꯈꯣꯏ MLA ꯀꯌꯥ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯅ ꯀꯌꯥ ꯂꯩ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯃꯥꯏꯅ ꯇꯧꯈꯤ ꯄꯥꯔꯁꯤ ꯁ꯭ꯇꯦꯠ ꯀꯃꯥꯏꯅ ꯊꯅꯝꯃꯤꯅꯣ ꯑꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥ ꯊꯅꯝꯃꯤ why Indian government did not grant us statehood timely sigi factor mayam sigi mayam sine ngasi saiba omnari mayams adoidi akhoi larik fajana phongtok ngasi mirol da khangan ba ngara akhoi gi india gi handak anoba phongba ek ahum do khoi maitai me yauna phonga bani si ana akhoi release orabani maitai me ka su yauna huji akhoi gi script lei rena manghan lamba akhoi script revive tore university yona tamme language leiba jati ne akhoi script leiba jati ni akhoi gi chalabi leiba jati ni tradition leiba history leiba jati ni akhoi atop moi mayam bo haithiba nate great to history do nate akhoi di involved ipai pu hak tagi laaba pone aduna ai matam sangna logiroi ke sigi mafam se immediately sanction su ai si clarity lairamna sanction su chief secretary su yobiri yam thuna madugi sanction lor kanda anuba construction mayam si loina manglaga new construction labor sing se duka hanagi ari basing ji pajana preserve torga adugi greenery mayam sima assam rifle na layer kan mo u se pajana chong na hinge ado assam rifle na mo asom chakra kan u se mo loi khula de dugi that will be very sorry masigi director si university na logo ta manam the art and culture gi din uti gi la ga yeng ma university gi lebi ri oja sing satra sing mayam tor ga lobi bata ba anu wa phong khasi thamjarga wa da nu ngai ba punsi de mi yaw gi de sahi cham gi maya da matek soiraga lakhiba sahi humbudra da matek soiraga lakhiba mayam do sahi anium sida loina men khatunga moi we need your support praja singi support darkar lai advice darkar lai suggestion darkar lai involvement darkar lai adu kata dai koi ngasi koina pami ba jang lawba mitop miran cha dagi tongana separate one lejaba bharat ki pradhan mantri na bharat ki union home minister amit shah na mayang sing lakpa kan o koi lakpa kan da manipur gi india gi lamol so khuje permission yaurga changa ge noisi yam unique oiba aduga yamna tangba masing yam jadaba community ni haidana inner line permit pira ine sida ikoina madu fajana implement tawrga ikoi gi kanjana bo honaba gi mahutta pukchen yam sauba saraga ikoi miyam leimina gadamni koi miyam leimina ro jade ai have akhoi hanagi ari basin je loi leimina seba anoba mayamam sanga loi leimina gane adu akhoi du dingamoy koi lam su pi mi su machine su yam jade naton ga loi sang ma thomon khang roi ano apam krasi thamjar gai mayam khurum jai jai hind